ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯕ ꯕꯨꯠꯀꯤ ꯃꯔꯤꯁꯨꯕ ꯁꯔꯨꯛ ꯑꯗꯣ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯛꯄ, ꯀꯔꯤ ꯊꯣꯔꯛꯄ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯒ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯅꯨꯡ ꯃꯇꯝ ꯆꯥꯅ ꯕꯨꯠ ꯑꯁꯤ ꯁꯥꯟꯅꯕ ꯂꯣꯏꯁꯤꯜꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏ ꯅꯧꯍꯧꯅꯅ ꯆꯍꯤ 30ꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯕꯨꯠ ꯑꯁꯤ ꯑꯃꯨꯛ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯂꯤ꯫ ꯅꯧꯅ ꯃꯊꯤ ꯐꯣꯡꯕꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯔꯤꯕꯁꯤꯅ ꯄꯔꯤꯖꯥꯠꯀꯤ ꯃꯌꯥꯝꯕ ꯑꯉꯧꯁꯅꯥ ꯑꯃꯗꯤ ꯄꯔꯤꯖꯥꯠꯅꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯊꯦꯡꯅꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯕꯨꯠꯅꯤ ꯍꯥꯏꯕꯁꯨ ꯃꯈꯣꯏꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯉꯁꯤ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯝꯗꯥꯏ ꯑꯁꯤꯗ ꯕꯨꯠ ꯑꯁꯤꯅ ꯂꯧꯔꯤꯗ ꯆꯠꯇꯨꯅ ꯂꯥꯞꯇꯛꯅ ꯄꯔꯤꯖꯥꯠꯀꯤ ꯃꯇꯨꯡ ꯑꯗꯣ ꯑꯗꯨꯃꯛ ꯏꯟꯅꯔꯛꯂꯤ꯫ ꯄꯔꯤꯖꯥꯠꯅ ꯁꯥꯏꯀꯜ ꯊꯧꯔꯤꯉꯩꯗ ꯕꯨꯠ ꯑꯗꯨꯁꯨ ꯂꯦꯞꯇꯨꯅ ꯂꯧꯔꯤ ꯑꯗꯨꯗ ꯆꯠꯇꯨꯅ ꯑꯗꯨꯃꯛ ꯃꯅꯤꯡꯗ ꯏꯟꯅꯔꯛꯏ꯫ ꯄꯔꯤꯖꯥꯠ ꯑꯗꯨ ꯄ꯭ꯔꯦꯁꯇꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯤ꯫ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯃꯤꯠ ꯑꯗꯨꯗ ꯎꯔꯤ, ꯍꯩꯃ ꯀꯩꯅꯣꯗ, ꯎꯆꯦꯛ ꯉꯥꯡꯅꯕ ꯃꯤ ꯃꯥꯟꯕꯁꯤ ꯉꯁꯥꯏꯅ ꯆꯔꯨ ꯄꯩꯐꯝ ꯑꯗꯨꯗ ꯂꯩꯍꯧꯕꯗꯥꯏꯅꯤ꯫ ꯑꯁꯤꯗ ꯑꯃꯨꯛ ꯂꯩꯔꯝꯂꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯏꯕ? ꯀꯩꯅꯣꯗ, ꯑꯩꯒꯤ ꯃꯤꯠꯅꯔꯅꯤ, ꯋꯥꯈꯜꯅꯔꯅꯤ? ꯆꯔꯨ ꯈꯣꯛꯅ ꯁꯥꯕ ꯑꯁꯤꯒꯨꯝꯕꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯀꯌꯥꯝꯅꯕꯨ ꯈꯤꯟꯗꯨꯅ ꯊꯝꯕꯖꯥꯠꯅꯣ? ꯅꯠꯇ꯭ꯔꯒꯅ ꯃꯥꯟꯅꯕ ꯑꯣꯏꯔꯝꯅꯤꯗ꯫ ꯕꯨꯠ ꯑꯗꯨꯁꯨ ꯃꯁꯤ ꯁꯨꯡꯂꯦꯡ ꯂꯦꯡꯗꯦ꯫ ꯄꯔꯤꯖꯥꯠꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯂꯝꯂꯒ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯤ꯫ ꯁꯥꯏꯀꯜ ꯑꯗꯨ ꯍꯦꯛ ꯊꯧꯕ ꯍꯧꯕꯒ ꯕꯨꯠ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯎꯆꯦꯛ ꯉꯥꯛꯄ ꯃꯥꯟꯕ ꯐꯤꯕꯝ ꯑꯗꯨꯗ ꯂꯧꯔꯤ ꯑꯗꯨꯗ ꯆꯠꯂꯤ꯫ ꯕꯨꯠ ꯑꯁꯤꯕꯨ ꯁꯥꯟꯅꯔꯝꯕ ꯑꯍꯨꯝꯁꯨꯕ ꯃꯤꯁꯛ ꯑꯃꯁꯨ ꯂꯩꯔꯤ꯫ ꯕꯨꯠ ꯁꯥꯟꯅꯔꯝꯕ ꯑꯅꯤꯁꯨꯕ ꯑꯃꯗꯤ ꯑꯍꯨꯝꯁꯨꯕ ꯃꯤꯁꯛ ꯑꯁꯤꯅ ꯀꯅꯥꯅꯣ? ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯅꯤ, ꯑꯗꯨꯕꯨ ꯍꯪꯕ ꯃꯇꯝꯗ ꯏꯔꯥꯏ ꯂꯥꯏꯅ ꯄꯥꯎꯈꯨꯝ ꯑꯗꯣ ꯐꯪꯒꯗꯕ ꯋꯥꯍꯪ ꯑꯃꯗꯤ ꯅꯠꯇꯦ꯫ ꯁꯥꯏꯀꯜ ꯑꯗꯨ ꯑꯗꯨꯃꯛ ꯄ꯭ꯔꯦꯁ ꯌꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯗ ꯊꯧꯔꯛꯏ ꯍꯥꯏꯕꯕꯨ ꯃꯤꯠꯌꯦꯡ ꯑꯗꯨꯗꯤ ꯂꯧꯕꯨꯛ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯗꯨꯅ ꯊꯧꯏ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯆꯔꯨ ꯈꯣꯛꯅ ꯁꯥꯕ ꯆꯠꯄꯗꯧꯅ ꯇꯧꯕ ꯑꯗꯣ ꯑꯗꯨꯃꯛ ꯎꯔꯤ꯫ ꯍꯦꯛ ꯃꯃꯤꯠ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯌꯦꯡꯊꯣꯛꯂꯨꯔꯒꯁꯨ ꯆꯔꯨꯈꯣꯛ ꯑꯗꯣ ꯑꯗꯨꯃꯛ ꯂꯧꯔꯤ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯆꯤꯡꯅꯔꯛꯂꯤ꯫ ꯆꯥꯅꯃꯛꯀꯤ ꯃꯍꯥꯛꯅ ꯉꯁꯤ ꯎꯔꯤꯕ ꯌꯦꯡꯊꯣꯛꯂꯨꯕ ꯈꯨꯗꯤꯡ ꯅꯥꯀꯟꯗ ꯎꯆꯦꯛ ꯉꯥꯡꯅꯕ ꯑꯃ ꯍꯦꯛꯇ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯃꯇꯧ ꯀꯔꯝꯅꯅꯣ? ꯆꯥꯅꯃꯛꯀꯤ ꯃꯁꯤꯕꯨ ꯂꯥꯏꯔ ꯃꯤꯔ? ꯃꯍꯥꯛꯀꯤ ꯈꯥꯎ ꯑꯃ ꯌꯥꯜꯂꯤꯕ ꯑꯗꯨꯗ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯞꯂꯤꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯣ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯁꯥꯏꯀꯜ ꯑꯗꯨ ꯈꯥꯝꯂꯒ ꯈꯕꯔ ꯍꯥꯞꯄ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯣ ꯂꯧꯊꯣꯔꯛꯂꯤ꯫ ꯆꯔꯨꯈꯣꯛ ꯑꯗꯨꯗ ꯀꯥꯞꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯆꯔꯨꯈꯣꯛ ꯑꯗꯣ ꯂꯧꯕꯨꯛ ꯃꯌꯥꯏ ꯑꯗꯣꯝꯗ ꯇꯞꯅ ꯑꯁꯨꯃꯛ ꯍꯟꯗꯣꯛꯈ꯭ꯔꯤ꯫ ꯇꯣꯔꯆ ꯂꯥꯏꯠꯀꯤ ꯃꯉꯥꯜ ꯑꯗꯨꯗꯒꯤ ꯅꯥꯊꯩꯗꯨꯅ ꯆꯦꯟꯕꯗꯧꯅ ꯑꯁꯨꯝ ꯈꯖꯤꯛꯇꯒꯤ ꯐꯅꯌꯥꯝꯗꯤ ꯂꯥꯞꯊꯣꯛꯈ꯭ꯔꯤ꯫ ꯄꯔꯤꯖꯥꯠꯀꯤ ꯃꯃꯤꯠꯇ ꯎꯔꯤꯕꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯇꯁꯦꯡꯅ ꯉꯛꯂꯤ꯫ ꯄꯔꯤꯖꯥꯠꯅ, ꯀꯩꯅꯣ ꯑꯩꯒꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯎꯔꯤꯕꯁꯤꯕꯣ ꯃꯤꯔ ꯂꯥꯏꯔꯁꯤꯕꯣ? ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯁꯤꯜꯂꯛꯇꯦꯗ ꯑꯁꯤ ꯌꯧꯔꯕꯗꯤ꯫ ꯆꯔꯨꯈꯣꯛꯅ ꯁꯥꯕ ꯎꯆꯦꯛ ꯉꯥꯛꯅꯕ ꯁꯨꯃꯥꯏꯅ ꯇꯧꯅꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯇꯧꯕꯗꯤ ꯍꯧꯅꯗꯦꯗ ꯍꯥꯏꯒꯨꯝꯗꯅ꯫ ꯄꯔꯤꯖꯥꯠ ꯑꯗꯨ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯁꯥꯅ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯀꯥꯞꯄꯤ꯫ ꯉꯁꯥꯏ ꯃꯥꯒꯤ ꯃꯃꯤꯠꯇ ꯄꯔꯦꯡ ꯁꯥꯅ ꯎꯈꯤꯕ ꯎꯆꯦꯛ ꯉꯥꯛꯄ ꯃꯥꯟꯕ ꯑꯃꯠꯇ ꯂꯩꯕ ꯎꯈꯤꯗ꯭ꯔꯤ꯫ ꯄꯔꯤꯖꯥꯠ ꯑꯗꯨ ꯀꯤꯔꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯥ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯄꯥꯈꯠꯄ ꯊꯀꯠꯄ ꯍꯧꯔꯛꯂꯤ꯫ ꯂꯧꯕꯨꯛ ꯑꯗꯨꯗ ꯉꯁꯥꯏ ꯃꯥꯅ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯕꯗꯨꯗ ꯈꯜꯂꯤ, ꯁꯣꯏꯗ꯭ꯔꯤ ꯉꯁꯤꯒꯤ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯟꯅꯔꯛꯂꯤꯕꯁꯤ ꯁꯣꯏꯗꯅ ꯂꯥꯏ ꯑꯣꯏꯔꯒꯅꯤ, ꯕꯨꯠ ꯄ꯭ꯔꯦꯠ ꯑꯣꯏꯔꯒꯅꯤ꯫ ꯄ꯭ꯔꯞ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯣ ꯉꯥꯟꯅ ꯊꯥꯜꯂꯒ ꯁꯥꯏꯀꯜꯒꯤ ꯈꯣꯡꯅꯦꯠ ꯑꯗꯨ ꯅꯦꯠꯂꯒ ꯊꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯥ ꯑꯗꯨꯗ ꯄꯥꯈꯠꯄ ꯊꯨꯀꯠꯄ ꯀꯌꯥ ꯑꯃꯗꯤ ꯂꯣꯏꯅꯔꯤ꯫ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯤ ꯃꯦꯟ ꯔꯣꯗ ꯌꯧꯅꯕ꯫ ꯃꯇꯝ ꯑꯗꯣ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯂꯕꯅꯤ, ꯑꯗꯨꯕꯨ ꯄꯥꯈꯠꯄ ꯊꯀꯠꯄ ꯑꯗꯨꯅ ꯃꯍꯥꯛ ꯑꯌꯨꯛ ꯑꯗꯨꯗ ꯌꯥꯝꯅ ꯆꯔꯥꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯍꯣꯀꯔ ꯑꯣꯏꯕ ꯇꯣꯛꯂꯒꯤ ꯃꯍꯥꯛꯀꯤ ꯍꯥꯟꯅꯗꯒꯤꯁꯨ ꯈꯔ ꯀꯤꯒꯟꯕ ꯁꯤꯟꯐꯝ ꯑꯁꯤ ꯃꯉꯣꯟꯗ ꯀꯌꯥ ꯈꯨꯗꯣꯡ ꯆꯥꯗꯕ ꯃꯥꯟꯗꯤ ꯈꯜꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯄ꯭ꯔꯦꯁ ꯌꯧꯕꯒ ꯊꯦꯡꯂꯤ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯍꯟꯗꯛ ꯃꯔꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯍꯥꯛ ꯑꯗꯣ ꯃꯤꯋꯥ ꯌꯥꯝꯅ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯊꯕꯛ ꯑꯁꯤ
ꯍꯦꯛ ꯇꯣꯛꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯇꯣꯛꯄꯗꯤ ꯌꯥꯗ꯭ꯔꯤ ꯃꯥꯡꯖꯧꯅꯅ ꯄ꯭ꯔꯦꯁꯇ ꯄꯥꯎ ꯑꯃꯁꯨ ꯄꯤꯐꯝ ꯊꯣꯛꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯃꯔꯦꯟ ꯁꯤꯟꯅꯕ ꯍꯣꯀꯔ ꯑꯇꯣꯞꯄ ꯑꯃꯗꯤ ꯊꯤꯕ ꯃꯊꯧ ꯇꯥꯔꯤꯕꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯑꯗꯨꯃꯛ ꯊꯦꯡꯂꯤ ꯆꯥꯛ ꯊꯤꯟꯕꯒ ꯀꯔꯤꯒ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯀꯅꯤ ꯈꯟꯕꯗ ꯃꯁꯥ ꯑꯗꯣ ꯁꯥꯕꯨꯡ ꯁꯥꯕꯨꯡ ꯂꯥꯎꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯃꯗꯤ ꯃꯊꯟꯇ ꯆꯥꯛ ꯊꯤꯟꯕ ꯑꯗꯣ ꯈꯨꯗꯣꯡ ꯆꯥꯔꯣꯏ ꯈꯟꯕꯗꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯅꯥꯎꯊꯤ ꯀꯧꯕ ꯑꯉꯥꯡ ꯑꯃꯒ ꯍꯧꯅꯗꯨꯅ ꯆꯥꯛ ꯊꯤꯟꯕ ꯑꯗꯨ ꯆꯠꯃꯤꯟꯅꯔꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯁꯪꯕꯤ ꯍꯧꯔꯦ ꯀꯕꯣꯛꯂꯩꯅ ꯌꯨꯝꯊꯪꯅꯕꯒ ꯑꯣꯏꯕꯒ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯤ ꯃꯣꯏꯗ ꯑꯗꯨꯃꯛ ꯍꯥꯟꯅꯗꯒꯤ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕꯅ ꯆꯥꯛꯈꯨꯝꯒꯤ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯜꯂꯤ ꯆꯥꯛ ꯏꯪꯂꯒ ꯆꯥꯕ ꯑꯗꯨ ꯅꯤꯡꯊꯝꯊꯥ ꯑꯁꯤꯗ ꯍꯥꯎꯔꯣꯏ ꯍꯥꯏꯖꯕꯅꯤ ꯀꯕꯣꯛꯂꯩꯅꯗꯤ ꯑꯗꯨꯕꯨ ꯄꯔꯤꯖꯥꯠꯅꯗꯤ ꯌꯥꯈꯤꯗꯕꯅꯤ ꯍꯣꯔꯦꯟ ꯃꯌꯥꯝꯕꯒꯤ ꯆꯥꯛ ꯊꯤꯟꯕ ꯑꯗꯨ ꯍꯜꯂꯛꯂꯒ ꯆꯥꯔꯒꯤ ꯍꯧꯖꯤꯛ ꯇꯍꯥ ꯇꯍꯥ ꯇꯧꯒꯗꯣꯏ ꯁꯔꯨꯛ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯎꯟ ꯇꯥꯖꯔꯕꯁꯨ ꯆꯥꯛ ꯏꯪꯂꯕꯁꯨ ꯆꯥꯒꯦ ꯍꯥꯏꯅꯔꯤ ꯏꯅꯦ ꯐꯖꯅ ꯀꯨꯞꯁꯤꯜꯂꯒ ꯊꯝꯕꯤꯔꯝꯂꯣ ꯀꯕꯣꯛꯂꯩꯗꯤ ꯐꯖꯅ ꯆꯥꯛ ꯄꯨꯈꯝ ꯑꯗꯣ ꯑꯇꯣꯞꯄ ꯀꯣꯝꯄꯥꯛ ꯑꯃꯅ ꯀꯨꯞꯁꯤꯜꯂꯒ ꯂꯩꯔꯪ ꯃꯄꯥꯜ ꯑꯗꯨꯗ ꯊꯅꯝꯂꯤ ꯀꯕꯣꯛꯂꯩ ꯃꯊꯟꯇꯅꯤ ꯆꯥꯛꯈꯨꯝꯗ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯃꯩꯐꯨ ꯃꯆꯥ ꯑꯃꯗ ꯃꯩ ꯇꯤꯛꯅ ꯇꯤꯛꯅ ꯂꯣꯏꯁꯤꯜꯂꯤ ꯀꯕꯣꯛꯂꯩꯅ ꯈꯪꯗ꯭ꯔꯦꯗ ꯃꯤꯔꯣꯜ ꯂꯩꯖꯗꯕꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯔꯦꯀꯣ ꯅꯤꯄꯥ ꯉꯥꯛꯇꯅ ꯄꯥꯟꯕ ꯌꯨꯝ ꯑꯁꯤ ꯃꯁꯥꯒꯤ ꯊꯕꯛ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯌꯨꯝ ꯑꯁꯤ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯤ ꯃꯄꯥ ꯑꯃ ꯃꯃꯥ ꯑꯃ ꯂꯩꯔꯝꯂꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕꯅꯤ ꯑꯣꯟꯊꯣꯛꯄꯅꯤꯀꯣ ꯅꯣꯡꯗꯝꯕ ꯃꯍꯥꯛꯁꯨ ꯑꯁꯨꯝꯅ ꯃꯆꯤꯜ ꯑꯗꯨꯗ ꯁꯣꯟꯗꯨꯅ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯃꯩ ꯃꯨꯠꯈ꯭ꯔꯤ ꯌꯨꯝ ꯑꯗꯣ ꯄꯨꯡꯃꯝ ꯃꯝꯃꯤ ꯀꯕꯣꯛꯂꯩ ꯃꯆꯤꯜꯗ ꯑꯃꯨꯛ ꯁꯣꯜꯂꯤ ꯀꯩꯅꯣ ꯉꯁꯤꯁꯤꯕꯣ ꯃꯩ ꯃꯨꯠꯄ ꯅꯨꯃꯤꯠ ꯇꯥꯕ꯭ꯔꯅꯦ ꯅꯣꯡꯃ ꯃꯨꯠꯄ ꯅꯣꯡꯃ ꯂꯥꯛꯄ ꯇꯧꯕꯗꯥꯏꯅꯦ ꯑꯁ ꯈꯪꯖ ꯂꯥꯛꯆꯗ꯭ꯔꯦꯗ ꯇꯧꯔꯤꯕꯁꯤ ꯂꯣꯗ-ꯁꯦꯗꯤꯡꯁꯤꯅꯀꯣ ꯑꯩꯕꯨ ꯍꯧꯖꯤꯛꯇ ꯃꯩꯈꯦꯠ ꯄꯥꯏꯔꯝꯕꯗꯥꯏꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯗꯨꯅ ꯂꯩꯔꯪ ꯃꯄꯥꯜ ꯑꯗꯨꯗ ꯃꯥꯗꯨꯅ ꯌꯦꯡꯉꯛꯏ ꯑꯗꯨꯝꯅ ꯃꯥꯗꯨꯅ ꯌꯦꯡꯂꯨꯕꯗ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯩꯈꯦꯠ ꯑꯗꯨ ꯐꯪꯂꯤ ꯑꯗꯨꯒ ꯀꯦꯟꯗꯜ ꯑꯗꯨ ꯆꯨꯈꯠꯂꯤ ꯀꯦꯟꯗꯜ ꯑꯗꯨ ꯍꯦꯛ ꯆꯨꯈꯠꯄꯒ ꯁꯨꯃꯥꯡꯂꯣꯝꯗꯒꯤ ꯑꯣꯔꯣꯡ ꯁꯨꯝꯆꯤꯠ ꯑꯃ ꯄꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯋꯥꯏ ꯁꯤꯠꯆꯤꯟꯕꯗꯧꯅ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯛꯂꯤ ꯑꯍꯥꯟꯕꯗꯗꯤ ꯃꯈꯣꯜ ꯑꯗꯣ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯃꯇꯣꯏꯅ ꯋꯥꯏ ꯁꯤꯠꯄꯒꯤ ꯃꯈꯣꯜ ꯑꯗꯣ ꯇꯥꯔꯛꯂꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯍꯩꯕ ꯌꯥꯔꯛꯇ꯭ꯔꯤ ꯀꯕꯣꯛꯂꯩ ꯑꯗꯣ ꯃꯈꯨꯠꯇ ꯀꯦꯟꯗꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯂꯤ ꯃꯇꯝꯁꯨ ꯊꯦꯡꯕ ꯅꯠꯇ꯭ꯔꯤ ꯀꯕꯣꯛꯂꯩꯅ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯦꯞꯇꯨꯅ ꯌꯦꯡꯕꯗ ꯀꯅꯥꯃꯠꯇ ꯂꯩꯕꯗꯤ ꯎꯕ ꯅꯠꯇꯦ ꯇꯥꯔꯝꯕ ꯋꯥꯏ ꯁꯤꯠꯄꯒꯤ ꯃꯈꯣꯜ ꯑꯗꯣ ꯑꯃꯨꯛ ꯇꯥꯈꯤꯗ꯭ꯔꯤ ꯀꯕꯣꯛꯂꯩ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯆꯥꯛꯈꯨꯝꯒꯤ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯜꯂꯤ ꯐꯅꯁꯨ ꯉꯜꯂꯤ ꯄꯔꯤꯖꯥꯠ ꯍꯜꯂꯛꯄ ꯐꯥꯎꯕꯗꯤ ꯉꯥꯏꯔꯒꯤ ꯈꯜꯂꯤ ꯌꯨꯝ ꯍꯥꯏꯕꯁꯤ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅꯇ ꯊꯝꯕꯁꯨ ꯐꯠꯇꯦ ꯀꯦꯟꯗꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯆꯥꯛꯈꯨꯝꯒꯤ ꯄꯣꯠ ꯊꯝꯐꯝꯁꯤꯡ ꯑꯗꯣ ꯅꯥꯏꯗ꯭ꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯜꯂꯤ ꯑꯁꯨꯝꯅ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯉꯩꯗ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯍꯨꯏꯁꯦꯟ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯍꯨꯏꯁꯦꯜ ꯑꯗꯣ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯏ ꯄꯔꯤꯖꯥꯠ ꯍꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯀꯥ ꯑꯃꯗꯒꯤ ꯍꯦꯛꯇ ꯌꯥꯝꯅ ꯅꯛꯅ ꯈꯣꯡꯕꯗꯧꯅ ꯐꯥꯎꯔꯛꯏ ꯍꯨꯏꯁꯦꯟ ꯑꯗꯣ ꯃꯤꯀꯨꯞ ꯈꯔ ꯈꯔ ꯀꯥꯟꯅꯔꯒ ꯈꯣꯡꯕꯗꯧꯅꯁꯨ ꯇꯧꯏ ꯍꯟꯗꯛꯃꯨꯛꯇꯤ ꯀꯕꯣꯛꯂꯩ ꯑꯗꯣ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯛꯂꯤ ꯀꯅꯥꯅꯣꯅꯦ ꯏꯃꯨꯡꯁꯤꯗꯒꯤ ꯍꯨꯏꯁꯦꯟ ꯈꯣꯡꯂꯛꯂꯤꯕꯁꯤꯕꯣ ꯅꯠꯇ꯭ꯔꯒꯅ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯍꯨꯏꯁꯦꯟ ꯈꯣꯡꯂꯤꯕꯁꯤ ꯃꯄꯥꯟꯗ꯭ꯔꯥ ꯐꯠꯈꯤꯗ꯭ꯔꯕꯅꯤꯀꯣ ꯅꯨꯃꯤꯗꯥꯡꯗ ꯍꯨꯏꯁꯦꯟ ꯈꯣꯡꯕꯁꯤ ꯈꯪꯗ꯭ꯔꯦꯗ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯤ ꯍꯥꯏꯕ ꯏꯟꯗꯕ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯉꯥꯛꯇ ꯀꯕꯣꯛꯂꯩ ꯑꯗꯣ ꯑꯗꯨꯝꯅ ꯃꯆꯤꯜ ꯑꯗꯨꯗ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯈꯣꯏꯖꯪꯅ ꯇꯧꯔꯤꯉꯩ ꯊꯪꯅꯕ ꯀꯥ ꯑꯗꯨꯗ ꯅꯤꯄꯥ ꯑꯃꯅ ꯁꯤꯊꯥꯗꯨꯅ ꯂꯣꯛ ꯈꯨꯕꯒꯤ ꯑꯍꯨ ꯑꯍꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯀꯕꯣꯛꯂꯩ ꯃꯤꯍꯨꯟ ꯃꯐꯝ ꯁꯨꯈꯤꯗ꯭ꯔꯤ ꯂꯣꯛ ꯑꯗꯨ ꯑꯣꯟꯊꯣꯛꯅꯁꯨ ꯍꯧꯅ ꯍꯧꯅ ꯈꯨꯔꯝꯃꯤ ꯑꯔꯦꯞ ꯑꯈꯝ ꯂꯩꯇꯅ ꯈꯨꯏ ꯂꯦꯞꯇꯨꯅ ꯑꯁꯨꯃꯛ ꯈꯨꯕ ꯑꯗꯨꯗ ꯀꯕꯣꯛꯂꯩ ꯑꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯤ ꯑꯍꯜ ꯂꯃꯟ ꯄꯥꯟꯗꯕ ꯏꯃꯨꯡ ꯑꯁꯤꯗ ꯀꯅꯥꯅꯣ ꯂꯣꯛ ꯈꯨꯔꯛꯏꯕꯁꯤꯕꯨ ꯈꯜꯂꯤ
ꯆꯥꯅꯃꯛꯀꯤ ꯏꯃꯨꯡ ꯑꯁꯤꯗ ꯃꯤꯇꯣꯞ ꯆꯪꯂꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯝꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯀꯕꯣꯛꯂꯩ ꯑꯗꯣ ꯃꯈꯨꯠ ꯑꯗꯨꯗ ꯊꯥꯎꯃꯩ ꯑꯃ ꯄꯥꯏ ꯊꯪꯅꯔꯤꯕ ꯂꯥꯏꯅꯤꯡꯊꯧꯀꯥ ꯑꯗꯣꯝꯗ ꯆꯪꯂꯛꯂꯤ꯫ ꯂꯥꯏꯅꯤꯡꯊꯧꯀꯥ ꯑꯣꯏꯕꯒ ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯅ ꯃꯝꯒ ꯃꯝꯕꯅꯤ, ꯃꯩꯒ ꯂꯥꯛꯇ꯭ꯔꯤ, ꯄꯨꯡꯃꯝ ꯍꯦꯛ ꯃꯝꯃꯤ, ꯄꯨꯡꯁꯨꯛ ꯍꯦꯛ ꯁꯨꯛꯏ꯫ ꯀꯕꯣꯛꯂꯩ ꯀꯥ ꯑꯗꯨ ꯇꯝꯅ ꯆꯪꯉꯛꯏ꯫ ꯊꯥꯏꯅꯒꯤ ꯑꯔꯤꯕ ꯀꯥꯡꯊꯣꯜ ꯑꯃ ꯅꯥꯀꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯗꯣ ꯃꯍꯥꯛꯁꯨ ꯎꯔꯛꯂꯤ꯫ ꯀꯥꯡꯊꯣꯜ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯨꯗ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯑꯔꯤꯕ ꯌꯨꯝꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯃꯔꯣꯟ ꯅꯥꯏꯅ ꯄꯔꯦꯡ ꯁꯥꯅ ꯊꯝꯂꯤꯕ ꯑꯗꯣ ꯃꯍꯥꯛꯁꯨ ꯎꯔꯛꯂꯤ꯫ ꯀꯥ ꯑꯗꯨꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥꯆꯤꯜ ꯑꯗꯨꯗ ꯈꯧꯗꯦꯝꯗꯨꯅ ꯐꯝꯂꯤꯕ ꯑꯗꯣ ꯀꯕꯣꯛꯂꯩꯅ ꯎꯔꯛꯂꯤ꯫ ꯃꯨꯁꯨꯛ ꯃꯨꯕ ꯑꯗꯣ ꯂꯣꯛ ꯈꯨꯕ ꯑꯃꯗꯤ ꯈꯧꯗꯦꯝꯕ ꯑꯗꯣ ꯂꯦꯞꯄ ꯅꯠꯇꯦ꯫ ꯃꯨꯁꯨꯛ ꯃꯨꯕ ꯑꯗꯨ ꯎꯕꯗ ꯀꯕꯣꯛꯂꯩ ꯑꯗꯣ ꯃꯛꯂꯥꯛ ꯑꯗꯨ ꯅꯤꯛꯄꯗ ꯂꯣꯏꯔꯤ꯫ ꯃꯁꯥ ꯑꯗꯨ ꯅꯤꯛꯄꯗ ꯆꯦꯡ ꯈꯩꯕꯒꯨꯝꯂꯤ꯫ ꯃꯍꯥꯛꯁꯨ ꯆꯤꯡꯕꯥꯜ ꯊꯣꯡ ꯑꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯒꯗꯕ ꯑꯗꯣ ꯂꯥꯏꯌꯦꯡ ꯄꯨꯝꯕ ꯑꯗꯨ ꯐꯥꯖꯤꯟꯈꯤꯕꯗꯧꯅ ꯀꯦꯟꯗꯜ ꯑꯗꯨ ꯄꯥꯏꯔꯒ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯦꯞꯂꯤꯉꯩꯗ ꯃꯨꯁꯨꯛ ꯃꯨꯕ ꯂꯥꯏꯅꯤꯡꯊꯧ ꯀꯥꯆꯤꯜ ꯑꯗꯨꯗ ꯐꯝꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯏ꯫ ꯑꯃꯨꯕ ꯐꯤ ꯑꯃꯅ ꯃꯀꯣꯛꯇꯨꯗ ꯀꯨꯞꯁꯤꯜꯂꯒ ꯃꯃꯥꯏ ꯑꯗꯨꯗ ꯐꯥꯠꯂꯤꯕ ꯑꯗꯣ ꯑꯉꯧꯕ ꯁꯔꯨ ꯉꯥꯛꯇ ꯐꯠ ꯂꯥꯎꯅ ꯂꯩꯊꯣꯔꯛꯂꯒ ꯀꯕꯣꯛꯂꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯒ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯀꯕꯣꯛꯂꯩ ꯑꯗꯣ ꯃꯤꯍꯨꯜ ꯊꯥꯎꯟ ꯁꯨꯈꯤꯗ꯭ꯔꯤ ꯁꯔꯨ ꯃꯀꯣꯛ ꯑꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯀꯥꯆꯤꯜ ꯑꯗꯨꯗꯒꯤ ꯌꯦꯡꯂꯒ ꯅꯣꯛꯂꯛꯄ ꯑꯗꯨꯗ ꯑꯗꯨꯝꯅ ꯀꯤꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯈꯣꯡ ꯑꯗꯨꯗ ꯁꯔꯨ ꯈꯨꯠꯁꯥ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯈꯨꯕꯣꯝ ꯑꯗꯨꯗ ꯄꯥꯏꯔꯛꯏ꯫ ꯃꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯀꯕꯣꯛꯂꯩꯗꯤ ꯃꯤꯍꯨꯜ ꯁꯨꯈꯤꯗ꯭ꯔꯤ ꯄꯥꯈꯠꯄꯅ ꯃꯁꯥ ꯑꯗꯣ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯤ, ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ꯫ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯀꯝꯗꯧꯒꯗꯕꯅꯣ, ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯁꯤꯜꯂꯛꯇ꯭ꯔꯤ꯫ ꯃꯈꯣꯡ ꯑꯗꯨ ꯀꯟꯊꯣꯛꯂꯝꯂꯒ ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯂꯩꯕ ꯑꯗꯨꯗꯒꯤ ꯀꯤꯗꯨꯅ ꯆꯦꯜꯂꯛꯄꯗ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯧꯁꯤꯟꯗꯨꯅ ꯈꯨꯔꯨ ꯑꯗꯣ ꯑꯃꯨꯛ ꯌꯥꯏꯁꯤꯜꯂꯒ ꯇꯨꯔꯤ꯫ ꯀꯕꯣꯛꯂꯩ ꯑꯍꯜꯒ ꯑꯣꯏꯔꯛꯂꯤ꯫ ꯈꯨꯗꯨ ꯌꯩꯁꯤꯟꯈꯤꯕ ꯑꯗꯨꯅ ꯇꯨꯐꯝ ꯆꯥꯗꯅ ꯇꯨꯕꯗꯒꯤ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ꯫ ꯀꯦꯟꯗꯜ ꯑꯗꯨꯁꯨ ꯇꯨꯕ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯩ ꯑꯗꯣ ꯃꯨꯠꯈ꯭ꯔꯤ꯫ ꯃꯩ ꯑꯗꯨ ꯃꯨꯠꯈꯤꯕꯗꯒꯤ ꯀꯥ ꯑꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯤ꯫ ꯆꯩꯅꯥ ꯃꯔꯛ ꯑꯗꯨꯗ ꯂꯥꯎꯒꯦꯁꯨ ꯉꯝꯂꯝꯗꯦ꯫ ꯀꯕꯣꯛꯂꯩ ꯑꯗꯣ ꯈꯨꯗ ꯌꯩꯁꯤꯟꯈꯤꯕ ꯑꯗꯨꯅ ꯊꯣꯡꯖꯤꯜ ꯃꯌꯥ ꯑꯗꯨꯗ "ꯑꯌꯣ ꯏꯃꯥ" ꯑꯁꯤ ꯍꯥꯏꯔꯒ ꯈꯥꯡꯉꯤ꯫ ꯀꯥ ꯑꯗꯨ ꯄꯨꯡꯃꯝ ꯍꯦꯛ ꯃꯝꯈꯤꯕꯅ ꯊꯪꯅꯕ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯂꯩꯕ ꯃꯤꯁꯤꯡ ꯇꯥꯅꯕ ꯀꯧꯒꯦ ꯍꯥꯏꯕꯁꯨ ꯃꯍꯥꯛ ꯄꯥꯡꯒꯟ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯉꯥꯊꯕꯗꯧꯅ ꯅꯪꯒꯜꯂꯣꯝꯗ ꯐꯥꯎꯕ ꯍꯧꯔꯛꯂꯤ꯫ ꯂꯦꯡꯖꯨꯝꯒ ꯑꯅꯤ ꯊꯦꯡꯅꯕꯗꯧꯅ ꯃꯤ ꯑꯃꯅ ꯉꯥꯊꯔꯛꯄꯒꯨꯝꯅ ꯃꯁꯥ ꯑꯗꯨꯗ ꯐꯥꯎꯔꯛꯂꯤꯕ ꯑꯗꯣ ꯃꯍꯥꯛꯇꯤ ꯈꯪꯂꯕꯅꯤ꯫ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯃꯊꯟꯇꯅꯤ꯫ ꯀꯔꯥꯏꯗꯒꯤ ꯀꯅꯥ ꯂꯥꯛꯑꯒ ꯃꯍꯥꯛꯀꯤ ꯅꯪꯒꯜ ꯑꯁꯤꯗ ꯉꯥꯊꯕꯤꯔꯛꯀꯗꯣꯏꯅꯣ? ꯂꯥꯏ ꯅꯠꯇ꯭ꯔꯒꯅ ꯕꯨꯠꯅꯤ꯫ ꯁꯣꯏꯗ꯭ꯔꯤ, ꯉꯁꯤ ꯑꯩꯒꯤ ꯅꯨꯃꯤꯠ ꯆꯨꯔꯦꯗꯅ ꯑꯁꯤ ꯈꯜꯂꯤ ꯀꯕꯣꯛꯂꯩ ꯑꯗꯣ꯫ ꯀꯕꯣꯛꯂꯩ ꯀꯤꯕꯅ ꯂꯣꯏꯔꯤ꯫ ꯀꯞꯀꯦꯁꯨ ꯀꯞꯉꯝꯗ꯭ꯔꯤ꯫ ꯀꯩꯗꯧꯒꯗꯕꯅꯣ ꯈꯜꯂꯤ꯫ ꯃꯩ ꯑꯁꯤꯗ ꯂꯥꯛꯂꯕꯁꯨ ꯄꯥꯝꯕꯩ ꯑꯃꯗꯤ ꯂꯩꯒꯗꯕꯅꯤ ꯈꯜꯂꯤ꯫ ꯃꯤꯍꯨꯜ ꯅꯝꯗꯄꯨ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯁꯤ ꯂꯩꯉꯝꯗ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯈꯨꯠ ꯑꯃꯅ ꯑꯃꯨꯛ ꯄꯥꯏ꯫ ꯃꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯅꯥꯟꯗꯨꯅ ꯁꯥꯟꯅꯔꯛꯏ꯫ ꯃꯥꯏ ꯑꯗꯨꯗ ꯃꯤꯔꯥꯡ ꯀꯥꯕꯒꯨꯝꯅ ꯀꯟ ꯂꯥꯎꯕ ꯈꯨꯠꯁꯥ ꯑꯃꯅ ꯀꯔꯤꯒꯨꯝꯕꯗ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯊꯦꯛꯄꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯏ꯫ ꯀꯕꯣꯛꯂꯩ ꯑꯗꯣ ꯍꯟꯗꯛꯃꯨꯛꯇꯤ ꯀꯤꯕꯅ ꯃꯁꯥ ꯑꯗꯨ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯤ꯫ ꯃꯤꯠꯂꯨ ꯑꯅꯤ ꯑꯗꯣ ꯄꯤꯔꯥꯡꯅ ꯏꯍꯧꯔꯤ꯫ ꯃꯃꯥꯏꯗꯨꯗ ꯈꯨꯠ ꯑꯗꯨꯅ ꯅꯥꯜꯂꯝꯂꯒ ꯈꯧꯔꯤ ꯃꯄꯥ ꯑꯗꯨꯗ ꯈꯨꯠ ꯑꯗꯨꯅ ꯑꯃꯨꯛ ꯅꯥꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯩ ꯉꯁꯤꯗꯤ ꯂꯣꯏꯔꯦꯗꯅ, ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯂꯥꯛꯂꯕꯀꯣ꯫ ꯈꯨꯠ ꯑꯁꯤꯅ ꯑꯩꯒꯤ ꯈꯧꯔꯤ ꯃꯄꯥ ꯑꯁꯤꯗ ꯄꯥꯏꯔꯛꯂꯤ꯫ ꯈꯨꯠ ꯑꯗꯨꯅ ꯀꯕꯣꯛꯂꯩꯒꯤ ꯃꯈꯧꯔꯤ ꯃꯄꯥ ꯑꯗꯨꯗ ꯍꯧꯕꯗ ꯉꯥꯏꯔꯤ, ꯊꯦꯡꯕꯗ ꯉꯥꯏꯔꯤ꯫ ꯈꯪꯍꯧꯗꯅ ꯃꯩ ꯑꯗꯣ ꯈꯪꯂꯥꯛꯂꯤ꯫ ꯃꯩ ꯑꯗꯨ ꯂꯥꯛꯄ ꯑꯗꯨꯗ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ꯫ ꯀꯥ ꯃꯌꯥꯏ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇꯅꯤ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯣ꯫ ꯃꯤꯍꯨꯜ ꯆꯣꯡꯂꯝꯕ ꯑꯗꯨ ꯈꯔ ꯍꯟꯊꯈ꯭ꯔꯤ꯫ ꯃꯩꯉꯥꯜ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯁꯥꯐꯔꯤ꯫ ꯉꯥꯏꯍꯥꯛ ꯐꯝꯂꯝꯂꯒ ꯀꯥꯗꯨꯗꯒꯤ ꯃꯍꯥꯛ ꯃꯈꯣꯡ ꯑꯗꯣ ꯁꯤꯛꯂꯤ ꯊꯣꯔꯛꯂꯤ꯫
ngasai lainingthau kasila duda famduna lairiba ado amuba adusu haujikti ukhidri kabok lai ado masilda asumna soli shanana imung asida saudaba amadi lairi ai yumasi makhada miku amata panthaduna laiba ngamlaroi adubu aini ngasi imung asida thengnariba thogdoksingi maramda parijat ki mafamdadi ai hairorogi mathandaga oiri orin ahing amuk kidanako mayamba halakpa matam naba faduna masil manaw ani yasina amuk hanna imung asida laiba fanglaba matam maduda ai hairagi wafam sigi maramda ai kanamadagi mafamdasu hairorogi asi hairaga mahak ado mangolom aduda famduna lairi parijat lakpa ngaiba oina usil nasinna haibaga tawbaga parijat ado cycle illaga konthong lomdagi changlakli parijana changlakliba ado mahaki mamittadi mahaki tungda kanagumba amana inarakpadawna uribani kabok lai mamit ani ado noiraga amuk yengi kanamada inarakpadi udi ahal oirakpagi mamitta panguda uba oiramlagani masit marang oina ubadawna tawrakliba ado parijat halakpa ado ubada masagi akibu pomba ado fajinkri kabok laina hairakli halakledanako ngasidi yamna ngalli ibungo parijat nang halaklibasi ine su chatnaba tawragi parijatna ine ngasidi naukthi ga satminari kabok laina naukthi haidi parijatna namoizam parigi masani pa atombado naukthi do mago ina satminari adunani ngantana halaklibasi ama mathingda chatpasi ithanda chatpase nungaitri matam khara amadi maga chatminarasi haiduna tada parida hairabani naukthi su khara ki gandaba angang oibaga aina hairobada harau harau yarei namoizamgi law ayambasu aikoi tadana asubibani hek hairobada yaraklabani aina ayuk khabar yenba numidangi sak thinbada chatminarasi haibada harau harauna yarakle aiju yamna nungairi hayengdagidi maksu aikhoida leklagani aisu ithanda tarak tarak leibasi nungaitreda ini kabok leina hoini ibungo adumaina tawrabadi kharasu phagadabani namoijam parido puksil yamna sawbani amigi mating yamna panganbani ngaihak asumna wari sanharga kabok laisu chatkhri mapi hongdoktuna masamo adu singduklaga sak chaba sakum aduda sanglakli parijat ado sak chaba loibaga kolik fengdoklaga tumba sanglakli waga wabaga ayum until question sentuna hotnabagi pop tari masa ado masada akiba singnabu pumnamak ado loinamak kawkhri ko kamongi hek kaina khibada goro goro nakoktuna ningaidana tumthakri ahing nongyai sapchana mi amana hara thungbadawna ahu haiduna lo khobigi makhol ado taba horakli karigumbada ugi dolan siri thak thak aduda kafum aduda mi kathok kasin tawbagi makhol kaya hamasu ningaidana tumliba parijat ado ahing mayai aduda mikap thorakli mikap hek thoglakpaga sanamaki lo khobagi makhol ama mahaksu tarakli makhol adu tabadata masa ado to kyauk chungba horakli parijat na khalli kanano ahing asida ai ithanda leiba yum asida lo khori basibo wari asiki mari suba saruk adu matang se loisinjari